ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 19ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯉꯥꯡ ꯎꯅꯕꯗ ꯑꯉꯥꯡ ꯍꯤꯡꯍꯧꯔꯒ ꯃꯃꯥ ꯂꯩꯈꯤꯗꯕꯒꯤ ꯃꯤꯌꯥꯝꯅ ꯍꯣꯁꯄꯤꯇꯥꯜꯗ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯜꯂꯝꯕꯁꯤꯡꯕꯨ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯗꯣꯛꯇꯔ W ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯅ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯋꯥꯀꯠꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯤꯁꯤꯟꯈꯤꯕ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡ ꯃꯃꯥ ꯑꯗꯨ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯉꯔꯥꯡ ꯑꯉꯟꯕ ꯑꯌꯨꯛꯇ ꯃꯤꯑꯣꯏ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯦꯇꯔꯅꯤꯇꯤ ꯋꯥꯔꯗꯀꯤ ꯅꯔꯁꯤꯡ ꯁ꯭ꯇꯦꯁꯟ ꯑꯃꯗꯤ OPD ꯀꯥꯎꯟꯇꯔꯗ ꯂꯩꯕ ꯀꯝꯄ꯭ꯌꯨꯇꯔ, CPU, ꯄ꯭ꯔꯤꯟꯇꯔ, ꯁ꯭ꯃꯥꯔꯠ TV ꯑꯃꯗꯤ CCTV ꯀꯦꯃꯦꯔꯥ ꯌꯥꯎꯅ ꯄꯨꯟꯅ ꯂꯨꯄꯥ ₹5,50,000ꯒꯤ ꯄꯣꯠꯂꯝꯁꯤꯡ ꯊꯨꯒꯥꯏꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯊꯨꯒꯥꯏꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯗꯣꯛꯇꯔ W ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯅ ꯄꯨꯂꯤꯁꯇ ꯄꯤꯁꯤꯟꯈꯤꯕ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯗꯨꯗ ꯌꯥꯎꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯉꯥꯡ ꯎꯅꯕꯗ ꯇꯦꯛꯆꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯈꯥꯡꯉꯦꯝꯕꯝ ꯅꯤꯡꯉꯣꯜ ꯃꯥꯏꯕꯝ ꯑꯣꯡꯕꯤ ꯁꯃꯤꯇꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡꯅ ꯊꯧꯁꯥꯗꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯔꯥꯜ ꯂꯩꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯊꯣꯝꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ JSC ꯁꯦꯝꯗꯨꯅ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯃꯤꯇꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯂꯩꯔꯤꯕꯅꯤ꯫